Manipur Police Commando ki masing yamlaba bulletproof garising Moreh da thungkhre. Mamang sahi lising ani kunhumdoi gi December 13 dagi hauna kuki lalubu sing Moreh da deploy torbu State Police Commando da akanba attack kaya satharkiba adu thengnanaba ngasi ayuk anganbada Police Commando gi masing yamlaba garising Moreh da thausinkhre. Press na phangba pawgi matung inadi Imphal dagi Police Commando sing changlakadore haina Tengnopal headquarter gi Assam Rifles Post mayada yamlaba kuki nupa amasung nupi singna lambi gi nak yeta ngairaga laiki. Loinena ngasi ayuk pung nipalom tabadagi Imphal dagi Moreh tamna sangsin kiba Police Commando gi bulletproof garising adu Tengnopal District Headquarter yoksilakpada kuki khunja singna athingba pina buhonaki. Adubo Tengnopal Police amasung convoy adu da yaurpa security personnel sing aduna kuki khunja sing adu overpower tawraga asoi angam yaudana Moreh tamna sangsin ki hairi. Maragasida village volunteer Tengnopal district ni thadorok bacharol aman hairi badi handak Moreh da village guard sing khut thongna kiba aduna tana haujikti Moreh town da government security force amasung kuki militant sing marakta nongmai kapna bagi thodok leite. Moreh town da arambai tengol amasung surrender maitai militant kaya police commando sarga lei. Hana Moreh da leiramba maitai kharasu police commando sarga Moreh town da leiri hainasu allegation kaya tawrakli. Moreh gi thodok asi miraiba ki khut yawi haina chief minister na phongdok kiba si kuki jo area oriba Moreh da sarkar asina hingsa gi thodok si hena pakthok chawthoknaba hotnabani. Maitai police officer Krishna Tombina ADGP da LMG maru lising tara Insas rifle gi maru lising kun AK-47 gi maru lising tara taret 51 mm gi mortar shell live round chama yankai amasung 303 rifles gi maru lising ahum pibi na bacharol ama tharagliba si Moreh da police commando sarga leiriba arambai tengol amasung surrender maitai militant singna season nanabani haina maral siri. State asida kamnuki irang tholakpadagi center na mahusagi phibam da hanjilaknaba ching amasung tam ani gi marakta buffer zone haina khaidoktuna thamkhrabani. Maram aduna buffer zone asilansinaba Moreh da maitai commando amasung maitai militant group kaya thamliba si hana santi leiraba Moreh da hingsagi thodok si hena pakthok chawthoknabani. Kuki jo area da maitai force leiriba makai hingsagi thodok makha tana sathakigani hairi.